ꯐꯨꯗꯣꯔꯦꯅꯦ 哎呦我的妈！ ꯍꯥꯏ ꯃꯌꯥꯝ ꯑꯩꯁꯦ ꯑꯍꯤꯡꯗꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯦ ꯑꯁꯤꯁꯦ ꯑꯩꯅ ꯇꯨꯝꯃꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯅꯦꯕꯀꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯂꯥꯝꯃꯦꯗꯅ ꯀꯞꯄꯛꯄꯒꯤ ꯑꯩꯅ ꯍꯧꯒꯠꯂꯛ ꯎꯏꯔ ꯐꯝꯃꯤꯃꯤ ꯁꯤꯁꯨ ꯃꯃꯤꯁꯦ ꯄꯥꯡꯅꯤꯡꯕꯣꯏ ꯄꯥꯡꯅꯤꯡꯗꯕ ꯑꯗꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯊꯕꯛ ꯑꯩꯅ ꯑꯗꯨꯝ ꯁꯨꯖꯕ ꯌꯥꯕ ꯁꯨꯝ ꯁꯨꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯦ ꯊꯛꯅꯤꯡꯃꯟꯕꯒꯤꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯀꯧꯋꯦꯕꯅꯦꯀꯣ ꯑꯍꯤꯡꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯏꯁꯤꯡꯁꯦ ꯊꯛꯑꯦ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯁꯨꯀꯣ ꯏꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯧꯔꯥꯡꯉꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯊꯛꯑꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯁꯦ ꯅꯨꯃꯤꯠꯁꯦ ꯆꯞꯁꯨ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯒꯠꯂꯤꯁꯤꯁꯨ ꯊꯦꯡꯉꯦꯕ ꯅꯨꯡꯁꯥ ꯁꯥꯒꯠꯂꯦ ꯅꯨꯡꯁꯥ ꯊꯣꯛꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯁꯨꯝ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯍꯧꯔꯒꯦ ꯁꯤꯒꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯇꯦꯕꯜꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯥꯏꯔꯕꯅꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦꯅ ꯄꯥꯔꯤꯁꯦ ꯏꯟꯊꯤꯅꯒ ꯄꯥꯄꯣꯟꯇꯦ ꯄꯥꯔꯤꯅꯦꯅ ꯃꯥꯒꯤ ꯈꯤꯂꯣꯅꯥ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏ ꯊꯝꯗꯣꯏꯃꯤꯁꯦ ꯁꯤꯁꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒꯦꯅ ꯊꯣꯛꯑꯦ ꯍꯥꯡꯗꯣꯛꯑꯦ ꯅꯨꯡꯁꯥꯁꯨ ꯃꯌꯥꯝ ꯐꯨꯖꯜꯂꯦ ꯏꯃꯥꯏꯁꯤꯗ ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯣꯏꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯤꯒ ꯏꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯊꯥꯡꯉꯩ ꯀꯩꯀꯥꯗꯣ ꯀꯪꯈꯥꯗ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯝ ꯀꯪꯈꯥꯁꯤꯒ ꯑꯗꯨꯝ ꯊꯝꯅꯕ ꯍꯥꯏꯗꯅ ꯒꯝꯂꯥ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯊꯥꯁꯦ ꯁꯨꯕꯒꯤ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯁꯤꯅ ꯃꯥꯅ ꯂꯨꯖ ꯁꯨꯗꯣꯛꯑꯒ ꯊꯅꯝꯕꯅꯦꯕꯀꯣ ꯐꯧꯕꯗꯨꯗꯤ ꯃꯥꯅ ꯆꯠꯂꯤꯗꯣ ꯌꯥꯝ ꯉꯜꯂꯦꯕꯀꯣ ꯆꯠꯈꯤꯗꯣ ꯑꯗꯨꯅ ꯐꯧꯕꯗꯨꯗꯤ ꯅꯨꯡꯁꯥꯗꯣ ꯊꯣꯛꯇ꯭ꯔꯤꯕꯅꯤ나 ꯐꯧꯗꯅ ꯑꯗꯨꯝ ꯊꯔꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯐꯧꯗꯣꯛꯄꯒꯤ ꯄꯨꯊꯣꯔꯦ ꯑꯗꯣ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯅꯤꯡꯁꯤꯡꯉꯦꯕ ꯌꯥꯝꯅ ꯍꯥꯟꯅ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯦꯠꯂꯝꯃꯦ ꯍꯥꯏꯗꯤ ꯉꯥꯕꯣꯡ ꯍꯥꯏꯗꯤ ꯏꯟꯅꯕꯁꯦ ꯉꯥꯕꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯠꯂꯒ ꯃꯇꯦꯛꯁꯦ ꯁꯦꯠꯂꯒ ꯃꯈꯥꯗ ꯂꯦꯒꯤꯟꯁꯒꯨꯝꯕ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒꯀꯣ ꯑꯗꯩ ꯃꯊꯛꯇ ꯇꯣꯞꯒꯨꯝꯕ ꯂꯤꯠꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯍꯥꯟꯅ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯁꯦꯠꯆꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒ ꯏꯆꯥꯅꯨꯄꯥꯒꯤ ꯗꯥꯏꯄꯔ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡꯗꯣ ꯔꯥꯡꯁꯤꯗ ꯁꯤꯒꯤ ꯔꯥꯡꯁꯦ ꯇꯥꯟꯁꯤꯟꯅ ꯊꯝꯃꯦꯕ ꯁꯤꯗꯩꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯀꯆꯔꯥ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯤꯈꯤꯗꯣꯏꯅꯤ ꯗꯦꯂꯤꯒꯤꯗꯤ ꯀꯆꯔꯥ ꯂꯥꯛꯏ ꯑꯗꯣ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯈꯣꯡ ꯍꯥꯝꯖꯟꯕ ꯃꯌꯨꯡꯁꯦ ꯍꯥꯟꯖꯟꯕ ꯀꯩꯀꯥꯗꯣ ꯑꯗꯨꯗꯨꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯟꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯕꯣꯟꯅ ꯅꯣꯏꯔꯒ ꯍꯥꯏꯗꯤ ꯇꯤꯡꯁꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯈꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯣꯛꯄ ꯌꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯝꯁꯨ ꯆꯦꯟꯕꯗꯣ ꯑꯗꯨꯒꯤ ꯀꯣꯛꯄꯗꯣ ꯑꯗꯨꯅ ꯍꯥꯟꯅ ꯇꯤꯡꯁꯜꯂꯒ ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯅꯥꯎ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯅꯪ ꯅꯃꯥꯟꯅꯕꯁꯤꯡ ꯃꯌꯥꯝ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯦ ꯄꯨꯡ ꯅꯨꯃꯤꯠꯅ ꯉꯁꯥꯏꯅ ꯊꯣꯛꯂꯛꯇꯅ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯆꯞꯁꯤꯡꯉꯦ ꯂꯥꯎ ꯍꯧꯒꯠꯂꯣ ꯅꯅꯥꯎꯁꯨ ꯍꯧꯒꯠꯂꯛꯇꯥꯔꯦ ꯅꯪ ꯍꯧꯒꯠꯂꯗꯤ ꯍꯧꯒꯠꯂꯣ ꯑꯗꯒꯤ ꯕ꯭ꯔꯁ ꯇꯧꯊꯣꯛꯑ ꯆꯥꯔ ꯊꯛꯑꯒ ꯑꯗꯨꯗꯒꯤ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯃꯃꯥ ꯕ꯭ꯔꯁ ꯊꯅꯝꯃꯕꯅꯤ ꯕꯥꯠꯔꯨꯝꯗ ꯀꯣꯜꯒꯦꯠ ꯍꯥꯞꯄꯒ ꯍꯧꯒꯠꯂꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯒꯦꯅ ꯆꯪꯉꯛꯏꯅꯦ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯂ ꯃꯇꯨꯡꯒꯤ ꯊꯥ ꯐꯥꯔꯒ ꯁꯦꯡꯗꯣꯛꯄꯤꯗꯣ ꯑꯗꯨꯗꯣ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕꯅꯦꯀꯣ ꯁꯤꯁꯤꯒ ꯑꯗꯣ ꯁꯦꯡꯗꯣꯛꯇ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯅꯍꯥꯟ ꯃꯈꯩꯒꯤꯗꯤ ꯃꯥ ꯁꯨꯇꯤꯗ ꯂꯩꯔꯝꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯗ꯭ꯌꯨꯇꯤꯁꯦ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯑꯗꯨꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯅꯪꯅꯕꯅꯦ ꯍꯥꯏꯅ ꯁꯨꯝ ꯃꯥꯁꯨ ꯇꯧꯔꯒ ꯈꯣꯠꯂꯒ ꯃꯥꯒꯤꯗꯨꯇ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯈꯥꯏꯗꯣꯛ ꯊꯝꯕꯤꯔꯝꯃꯦ ꯅꯕꯥꯅꯤ ꯇꯧꯔꯒ ꯁꯨꯝ ꯆꯥꯔꯣ ꯍꯥꯏꯗꯅ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤꯅ ꯁꯤꯁꯤꯒ ꯉꯔꯥꯡꯒꯤ ꯆꯥꯛꯁꯦꯀꯣ ꯑꯗꯣ ꯈꯔ ꯂꯩꯍꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯖꯦꯔꯨꯝꯒ ꯇꯧꯔꯒ ꯉꯧꯔ ꯄꯤꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯈꯥꯏꯗꯣꯛꯅꯕꯨꯗꯤ ꯊꯝꯃꯝꯃꯦ ꯃꯥꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯤꯁꯤꯒ ꯊꯥꯎꯁꯨ ꯈꯥꯏꯗꯣꯛꯑ ꯊꯝꯕꯤꯔꯝꯃꯦ ꯑꯗꯒꯤ ꯊꯨꯝꯁꯨ ꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯥꯏꯗꯣꯛ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯟ ꯍꯧꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯇꯥꯒꯁꯦ ꯊꯛꯅꯕ ꯏꯁꯤꯡꯁꯤꯒꯤꯁꯦ ꯈꯨꯖꯥꯏꯗ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯗꯒꯤ ꯁꯤꯁꯤꯒ ꯁꯪꯒꯣꯝꯁꯤꯒ ꯇꯧꯔꯒꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯊꯛꯑꯅꯤ ꯆꯥꯔꯅꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗꯤ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯗꯣ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯨ ꯅꯪꯅꯕ ꯆꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯤ ꯂꯩꯇꯕ ꯍꯥꯏꯁꯦ ꯀꯩꯗꯧꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯂꯥꯛꯈꯤꯕꯅꯤꯅ ꯃꯃꯥꯅ ꯑꯗꯨꯝ ꯇꯧꯈꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯅꯥꯝ ꯐꯥꯎꯕ ꯂꯥꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯗꯨꯝ
ꯑꯗꯨꯝ ꯐꯔꯦꯗ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯁꯤꯅꯤ ꯂꯦꯜꯂꯤ ꯑꯗꯣ ꯀꯩꯗꯧꯅꯤ ꯊꯕꯛꯁꯦ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯆꯦꯜꯂꯒ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯂꯟꯁꯀꯤꯗꯨꯗꯤꯀꯣ ꯃꯥ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯁꯦ ꯈꯔ ꯉꯟꯅꯕꯨꯗꯤ ꯂꯥꯛꯀꯅꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯄꯨꯡ 8ꯗ ꯃꯥꯁꯦ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯚꯤꯅꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯏꯚꯤꯅꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯦ ꯈꯔ ꯉꯟꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯟꯁꯀꯤꯗꯨꯗꯤ ꯃꯥ ꯂꯥꯛꯑꯒ ꯊꯣꯡꯉꯅꯤ ꯑꯗꯣ ꯊꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯦꯟꯁꯤꯜꯂꯅꯤ ꯑꯗꯣ ꯍꯌꯦꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯖꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯃꯃꯥꯏꯁꯦ ꯍꯟꯊꯗ꯭ꯔꯤ ꯄꯣꯝ ꯂꯩ ꯍꯛꯆꯥꯡꯗꯤ ꯈꯔꯗꯤ ꯃꯌꯦꯡꯗꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯧꯅꯦ ꯀꯩ ꯇꯧꯔꯒ ꯃꯌꯦꯡ ꯇꯥꯒꯅꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪꯕꯨꯗꯤ ꯃꯌꯦꯡ ꯇꯥꯖꯔꯕꯅꯤ ꯑꯗꯨꯏꯁꯨ ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯃ ꯇꯥꯒꯗꯕ ꯃꯌꯦꯡꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯧꯅꯦ ꯀꯔꯤ ꯆꯥꯔꯒ ꯃꯌꯦꯡ ꯇꯥꯕ ꯌꯥꯕ ꯏꯁꯥꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯁ꯭ꯂꯤꯝ ꯇꯥꯅꯕ ꯍꯣꯠꯅꯔꯛꯇꯧꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯗꯣ ꯑꯗꯨꯝ ꯅꯧꯗꯤ ꯅꯧꯔꯤꯅ ꯊꯥꯕꯨꯗꯤ ꯐꯥꯗ꯭ꯔꯤꯀꯣ ꯊꯥ ꯐꯥꯔ ꯃꯇꯨꯡꯗ ꯊꯥ 3-4 ꯍꯣꯏ ꯑꯗꯨ ꯃꯇꯨꯡꯏꯟꯅ ꯑꯗꯨꯝ ꯑꯩꯁꯨ ꯗꯥꯏꯠ ꯇꯧꯕ ꯍꯧꯒꯠꯂꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯆꯦꯟꯕꯅꯤꯅ ꯃꯕꯨꯛ ꯊꯛꯏꯕꯅꯤꯅ ꯗꯥꯏꯠ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯆꯥꯎꯔꯛꯈꯤꯁꯅꯨ ꯗꯥꯏꯠ ꯇꯧꯕ ꯍꯧꯔꯅꯤ ꯏꯆꯥꯒꯤ ꯑꯩ ꯏꯁꯥꯒꯤꯀꯣ ꯑꯩꯒꯤ ꯐꯤꯒꯔ ꯁꯦꯝꯕ ꯍꯧꯔꯛꯇ꯭ꯔꯕꯅꯤ ꯁꯦꯝꯕ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯤꯛꯏꯕꯅꯤ나 ꯍꯥꯏꯗꯤ ꯃꯕꯨꯛ ꯊꯛꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯗꯥꯏꯠ ꯇꯧꯕꯗꯣ ꯌꯥꯗꯦꯕꯅꯀꯣ ꯃꯕꯨꯛ ꯊꯟꯅꯕꯗꯤ ꯍꯣꯠꯅꯗꯕ ꯖꯥꯠꯇꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯦꯝꯅꯕ ꯍꯧꯖꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯃꯇꯝꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯇꯨꯜꯗ ꯐꯝꯃꯒ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯌꯥꯗꯕꯅꯤꯅꯦ ꯀꯔꯝꯕ ꯔꯥꯖꯥꯅꯣ ꯀꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯅꯣ ꯅꯪ ꯏꯁ ꯃꯈꯣꯡ ꯃꯈꯥ ꯇꯥ ꯌꯥꯗ꯭ꯔꯅꯦ ꯂꯥꯎ ꯃꯃꯥꯏꯗꯣ ꯏꯟꯖꯤꯟ ꯇꯥꯕ꯭ꯔꯣ ꯂꯥꯎ ꯂꯥꯎ ꯃꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯊꯣꯛꯑꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯁꯦ ꯇꯟ ꯂꯩꯔꯦ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯂꯩꯔꯦ ꯁꯪꯒꯣꯝꯅ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯍꯥꯞꯄꯤꯗꯣꯏꯅꯤ ꯁꯤꯒꯤꯁꯤ ꯄꯞ ꯀꯥꯏ ꯍꯧꯒꯠꯂꯤꯅꯣꯅꯦ ꯅꯆꯦꯕꯥꯅꯤ ꯆꯥꯛ ꯇꯥꯔꯅꯤꯅꯦ ꯄꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦꯅꯦ ꯅꯆꯦꯕꯥꯅꯤ ꯆꯥꯛꯅ ꯑꯃꯨꯛ ꯊꯥꯗꯈ꯭ꯔꯦꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯑꯒ ꯊꯝꯃꯅꯤ ꯒꯦꯁꯁꯤꯁꯨ ꯂꯣꯏꯅ ꯇꯩꯊꯣꯛꯑꯒ ꯈꯣꯠꯇꯣꯛꯑꯒ ꯊꯝꯃꯒꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯤꯔꯣꯟ ꯈꯔ ꯀꯪꯕꯁꯤꯡꯗꯣ ꯄꯨꯁꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯁꯦ ꯑꯣꯐ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯂꯤꯁ ꯇꯧꯕꯤꯔꯒꯦ ꯃꯁꯥꯖ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤ ꯁꯤꯗ ꯃꯈꯨꯠꯀꯥꯁꯦ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯊꯥꯡꯒꯠꯂꯗꯅ ꯃꯈꯨꯠ ꯑꯅꯤꯁꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯗꯅ ꯇꯨꯝꯗꯣꯏꯅꯤ ꯃꯥ ꯀꯨꯏꯗ꯭ꯔꯦ ꯈꯔꯅꯤ ꯃꯇꯨꯡꯗ ꯐꯦꯁ ꯔꯤꯚꯤꯜ ꯇꯧꯔꯅꯤ ꯀꯨꯏꯗ꯭ꯔꯦ ꯇꯥꯡ 5ꯗ ꯊꯥ ꯐꯥꯔꯅꯤ ꯃꯥꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯐꯣꯇꯣ ꯁꯨꯠꯇꯨ ꯇꯧꯗꯣꯏꯅꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯂꯨꯖꯕꯤꯕꯒꯤ ꯁꯤꯒ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛ ꯊꯝꯃꯦ ꯅꯨꯡꯁꯥꯁꯤꯒ ꯂꯨꯖꯕꯤꯔꯒꯦ ꯅꯨꯡꯁꯤꯠꯇꯤ ꯈꯤꯇꯪ ꯁꯤꯠꯂꯦꯕꯀꯣ ꯅꯍꯥꯟꯅꯩꯗꯤ ꯃꯄꯥ ꯂꯩꯕꯅꯤꯅ ꯃꯄꯥꯒ ꯈ꯭ꯋꯥꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯑꯗꯣ ꯉꯁꯤꯗꯤ ꯏꯊꯟꯇ ꯇꯧꯔꯅꯤ ꯑꯗꯨꯗ ꯁꯤꯒ ꯁꯥꯕꯣꯟ ꯂꯩꯔꯦ ꯃꯥꯒꯤ ꯏꯁꯤꯡ ꯎꯔꯨꯛ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯇꯩꯊꯣꯛꯅꯕ ꯐꯤꯁꯦ ꯊꯝꯃꯦ ꯁꯥꯏꯀꯜ ꯃꯊꯛꯁꯤꯗ ꯁꯨꯝ ꯂꯥꯝꯃꯒꯀꯣ ꯂꯧꯅꯕ ꯌꯥꯏꯗꯅ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯂꯨꯖꯊꯣꯛꯄꯤꯈꯤꯒꯦ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯑꯩ ꯃꯥꯂꯤꯁ ꯇꯧꯕꯤꯔ ꯊꯝꯃꯕꯅꯤ ꯅꯨꯡꯁꯥꯁꯨ ꯈꯤꯇꯤꯗꯒꯤ ꯅꯨꯡꯁꯥ ꯈꯔ ꯂꯥꯡꯉꯤꯅꯀꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯃꯥꯂꯤꯁ ꯇꯧꯔ ꯊꯝꯃ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯑꯅꯤ ꯍꯧꯖꯤꯛ ꯂꯨꯖꯕꯤꯔꯅꯤ
Chai không thay gì chứ bây giờ bác tao bắt lui đi cơ dạ bây giờ bác tao bắt lui đi lagi pizza saasiga satu mandi cita sih kok jembat tuh kan dengar berane nah bah jembat tuh kan dengar ke tajong dia sana baca kere tajong sana baca kere tajong tuh sana ni nya nanti jauh sana ke tajong ke puna tajong mending dah ile sana ke tajong cakare isu sana baca ke tajong mending dah kita tanah kan nanti jin tuh ba sana tuh ba kok salah ke kok Kulit sana sih kok. Ya, kunjung satu kami biasa. Ya. Ini. Aku kiki tahu resiko. Là cô kia về lôi đấy, hả chị phát tăng chuồng gì bà, ai đi mà còn ta gì mà muốn nghĩ, cái đấy thì cái nó mà máy mà còn sẽ ta đấy xe ấy nè, cô kia về lôi đấy hả chị, mà bục làm mẹ, ho, cái sao thắt rồi bà đi mà bục làm mẹ, hả chị tụm ninh anh nu giờ về lôi là bà đi na. Hajik tumhalani adu matungda ai thabak te loisalage magi phisu pijam ga mana lilamba phiron kaiga loisan sudok pirage adagi aisu fresh oithoni mapanda magi su lujarambagi leihori sanara ngatang kaw lo se ayya ho mayam ai sulu jaba loi ra ado ai mabuk se bel phari ne ba ko buk se cham chau thok khra ne dana adu bi hakchang ki tang mai hakchang ki mayeng ta thara ga ti dum khara budi mayeng ta ne doisu dum phau bana di phaina ko aduna ai bel se phare 90 mathak tani se lise ado hoji mapas ak thongi pung baro pung ya ta ra sare baro ta ra thingjan re matam se ma su sap matam se tieng ne hai angang si chanu pa su ma pan sa na ri to ma pan sa na ma su ko ru ki ke masu do male ni da chak thi dok tana cha tho ora di phai dana ko aduna chanu pam ko ge aina intina thupsana thamgi ba almari dagi phi sing che loi puna mo hondo ga ma na mu amu khanda aina thupi se yadre dana ma na mu phajana se thupi ne tawi se jeng se mai phi puna mo lok thok tana se ma na am ka mu no hong na thupi ne na tawi sing ain thupi se yadre ai dana amam puthore se sai degi chairam ti ri mi aina phuba ngai ri mi ngasai degi nang chakhai ri ni ngasai degi chakhai ri mi aina inthina thupna thami do nang namu putho ko hondo ga nang namu ulta bala tawna thupchali mi na पर पीछे भी मेरा nang na thupi do ja de dumai na thupna kana na hai ge dumai thupu ai dana पीछे भी मेरा ha adumai kana thupu ai ge na onda मैंने थुप तो ना उल्टा फुलता मैं उल्टा फुलता nang thupi do la le adumai na sang na thupa kamai na tham do ge do मैंने दुम तो दुम मैंने ज्ञान ही पाशा कई puthora nu ne phu do re ne मैं क्या नहीं पता chai cha ba soi dra ben nang utpa to ba gi video to ra na nang usitri ni video loisan gi ba da nang da dap tha cha to re khang ri nang tra video loisan ba dap tha cha do ba nang ge hakar tu to nang ge har ka to mayam da jengal lemi nang kyam yam la lengi lam he li ai se हे नंगी हरकत तो आई जिंदे है नंगी हरकत तो chai cha ba soi rồi thầm rồi cho xin phục lối thầm dần rồi học sinh rồi thầm rồi सिलोय लगा मा puthora kanu loi na puthora kanu nang asi thupi se ina ko han na thupa ka tham do ri mi nang thupi se su ya de nang thupi se ngasi gi henjang ma then sida le asi se nga chik ne bu ko mu sing di mu le u bada jam na mu bo u ne u le adu mu badi na te bu ko ma se jai thok ba gi ne ma gi ma ku do ne ba si se to nga sik se yam haw ye di yam pam se
ꯁꯤꯅꯤ ꯇꯩꯗ ꯂꯧꯕ ꯌꯥꯏꯊꯣꯛꯄꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯖꯦꯔꯨꯝ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯝꯊꯣꯡꯁꯦ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯁꯤꯗ ꯑꯩꯒꯤ ꯍꯦꯟꯇꯥꯛꯀ ꯑꯗꯩ ꯑꯂꯨ ꯃꯆꯦ ꯑꯃꯒ ꯇꯧꯔꯒ ꯃꯦꯠꯄ ꯑꯗ ꯁꯤ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯞꯄ ꯌꯥꯏꯗꯅ ꯆꯥꯛ ꯆꯥꯕꯒ ꯆꯠꯅꯤꯡꯕ ꯀꯣꯏ ꯇꯥꯅ ꯑꯣ ꯂꯥꯛꯑꯦ ꯃꯃꯥ ꯂꯥꯛꯑꯦꯅꯦ ꯃꯃꯥ ꯂꯥꯛꯑꯦꯅꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯑꯜꯃꯥꯔꯤꯁꯦ ꯍꯥꯡꯅ ꯂꯩꯔꯦ ꯂꯣꯟꯁꯤꯜꯂꯨꯁꯨ ꯆꯠꯂꯣ